ꯅꯨꯡꯁꯤꯌꯦ ꯍꯥ ꯈꯪꯉꯝꯒꯅꯤ ꯆꯤꯀꯤ ꯆꯤꯀꯤ ꯇꯧꯋꯦ ꯑꯆꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯆꯣꯡꯕꯗꯤ ꯍꯧꯔꯦꯗ ꯑꯁꯤꯒꯁꯦ ꯌꯥꯝ ꯆꯣꯡꯕꯅꯤ ꯀꯔꯝꯕꯅ ꯌꯥꯝ ꯆꯣꯡꯉꯤꯁꯦ ꯍꯥ ꯁꯤꯒ ꯌꯥꯝ ꯆꯣꯡꯕꯅꯤ ꯑꯆꯧꯕ ꯑꯅꯤꯁꯦ ꯍꯣꯏ ꯅꯪ ꯃꯨꯟꯅ ꯈꯜꯂꯛꯎꯅꯦ ꯑꯃꯨꯕꯁꯤꯒꯅꯦ ꯑꯁꯤꯒ ꯀꯔꯝꯕꯅ ꯐꯖꯩ ꯃꯨꯟꯅ ꯈꯜꯂꯣ ꯃꯨꯟꯅ ꯈꯜꯂꯣ ꯁꯤꯅꯤꯝꯕꯗꯤ ꯏꯁ ꯅꯪ ꯉꯁꯥꯏ ꯑꯃꯨꯕꯅ ꯐꯖꯩ ꯍꯥꯏꯗꯥꯏ ꯑꯁ ꯑꯃ ꯈꯠꯂꯤꯗ ꯑꯃꯨꯕꯅ ꯐꯖꯩ ꯑꯊꯤꯕꯅꯤ ꯀꯥꯏ ꯆꯨꯀꯨ ꯆꯨꯀꯨ ꯑꯃꯨꯕꯅ ꯍꯦ ꯈꯠꯀꯅꯨ ꯊꯥꯗꯣꯛꯁꯤꯔꯥ ꯑꯁꯦꯡꯕꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯥꯗꯣꯛꯁꯤꯅꯦ ꯌꯨꯡ ꯍꯥꯟꯖꯜꯂꯛꯑꯅꯤꯀꯣ ꯂꯩꯕꯥꯛ ꯅꯥꯗꯣ ꯌꯨꯡ ꯊꯨꯅ ꯍꯥꯟꯖꯜꯂꯛꯀꯅꯤ ꯍꯟꯖꯁꯅꯨ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯆꯥꯊꯣꯛꯑꯁꯦ ꯅꯪ ꯇꯞꯇ ꯌꯥꯎꯔꯣꯏ ꯇꯧꯒꯅꯨ ꯈꯨꯕꯥꯛ ꯆꯥꯅꯤ ꯊꯨꯅ ꯁꯦꯟꯅꯧꯀꯣ ꯆꯠꯈꯤꯗꯦ ꯑꯃꯨꯛ ꯃꯤꯂꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯊꯤ ꯌꯥꯝ ꯇꯝꯃꯤꯅꯦ ꯍꯩꯔꯅꯤ ꯏꯁ ꯀꯟꯅꯒ ꯆꯦꯜꯂꯤ ꯃꯤꯂꯤꯗꯤ ꯌꯦꯡꯉꯨꯀꯣ ꯃꯆꯦ ꯁꯣꯏꯈꯤꯅꯤꯀꯣ ꯑꯗꯣ ꯐꯨꯗꯠꯇꯣꯏꯅꯤꯕ ꯑꯩꯅ 2x ꯆꯥꯔꯅꯤ 2x ꯁ꯭ꯄꯥꯏꯁꯤꯌꯔ ꯑꯗꯨꯒ ꯊꯥꯏ ꯁꯦꯞ ꯗꯛ ꯐ꯭ꯂꯦꯚꯔ ꯑꯃꯨꯛꯀ ꯆꯥꯔꯅꯤ ꯆꯟꯗꯣꯏꯗꯤ ꯃꯥꯟꯗꯦ ꯆꯜꯂꯦ ꯆꯟꯗꯤꯌꯦ ꯌꯥꯅꯤꯗ ꯈꯔ ꯄꯣꯞꯊꯔꯀꯥꯟꯗ ꯁꯤꯗꯤ ꯑꯗꯨꯝ ꯊꯣꯡꯕꯗ ꯑꯗꯨꯝ ꯍꯥꯞꯆꯟꯈꯤꯗꯣꯏꯔꯥ Hello guys, welcome back. 2x layere 2x spicier samyang ramen. Sina Thai duck flavor ngahan chabado. ayaw da ba ito Si hapani. Maganda ka. Seaweed ka, sesame seeds ka. Mananda. Nusibra. Ay, di kisa ka rin. Kizaya. Ay, nakasabas. Hapin ko sa ay kihirap na. Kapado. Tonton khanga chabda. Tonton kaado ꯆꯥꯖꯜꯂꯦꯕꯗꯣ ꯃꯥꯗꯤ ꯑꯁꯦꯡꯕꯗ ꯑꯍꯥꯟꯕꯗ ꯆꯥꯖꯔꯨꯒꯦ ꯑꯩ ꯑꯍꯥꯟꯕ ꯆꯥꯕꯗꯤꯀꯣ ꯀꯞꯈꯤꯗꯦꯕ ꯁꯦꯀꯦꯟꯒꯤꯗꯨꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯆꯞꯁꯨ ꯃꯥꯟꯅꯩꯅꯦ ꯍꯥꯏꯕ ꯇꯣꯟꯇꯣꯟꯅ ꯈꯥꯗ ꯆꯥꯔꯦꯕ ꯍꯥꯎꯗꯤ ꯍꯥꯎꯕ ꯍꯥꯎꯔꯦ ꯁꯥꯡꯗꯣꯛꯅ ꯁꯥꯡꯖꯔꯦ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯤ ꯅꯍꯥꯟꯒꯤ 2x ꯅꯠꯇꯕꯗꯨꯗꯤ ꯀꯌꯥ ꯌꯥꯝ ꯌꯥꯝꯃꯦ
사말래. 이 조그만 찐다. 친구 잡서라 그러면. 똥똥을 싸우지 않으면 사더라. 시집게 아무 사들 때도 그거 사부지 사해봐. 똥똥을 싸우는 밑에 이 사해봐. 이 사해요. 생활 얌상해. 남자라는데. 남들의 집안에 얌사해. 야부른데 사해 집안에 얌사해. 라스 오이나네. 짜다 배아로 로이나. 제리 사말래. 아니 닭이 하와요. 미니리 하와도 하요. 깝닝가 봐. 깜는데. 나 찐노하정 강해봐. 만닝 와시 ꯌꯥꯝ ꯁꯥꯔꯛꯇꯣꯏꯁꯦ ꯃꯍꯤ ꯈꯔ ꯂꯩꯍꯧꯕꯗꯣ ꯀꯩꯅꯣ ꯈꯨꯁꯥꯡꯁꯤꯕꯣ Oh my god, there is some condition I can't control it. 나가해. 망아서 돌아오는데. ꯅꯍꯥꯟ ꯏꯗꯨ ꯑꯗꯨꯝ ꯃꯥꯟꯅꯩꯗ ꯈꯪꯗꯦꯗ ꯑꯍꯥꯟꯕ ꯆꯥꯕꯗꯨꯅ ꯑꯃꯨꯛꯀ ꯁꯥꯗꯦ ꯇꯣꯟꯇꯣꯟꯒ ꯆꯥꯕꯗꯨꯅ ꯑꯃꯨꯛꯀ ꯁꯥꯏꯌꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯍꯨꯡꯒ ꯆꯥꯕ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯆꯥꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯃꯍꯥꯎ ꯌꯥꯝ ꯍꯥꯎꯋꯦ ꯑꯃꯨꯛ ꯆꯥꯔꯁꯨ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯆꯥꯔꯤꯅꯦꯕ ꯆꯥꯔꯁꯨ ꯁꯤ ꯃꯣꯔꯣꯛꯁꯦ ꯆꯥꯉꯝꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯌꯥꯝ ꯐꯕ ꯍꯥꯏꯗꯤ ꯑꯃꯅꯀꯣ ꯆꯤꯃꯥꯟꯗ ꯁꯥꯕ ꯑꯗꯨꯒ ꯌꯥꯝ ꯐꯕ ꯑꯃꯅ ꯃꯣꯔꯣꯛꯁꯦ ꯀꯨꯏꯅ ꯁꯥ ꯂꯩꯇꯦꯕ ꯆꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯕꯨꯗꯤ ꯁꯥꯔꯅꯤꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯨꯅ ꯐꯩꯌꯦꯕ ꯄꯨꯛꯇ ꯁꯧꯒꯠꯄꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯗꯦꯕ 와우 ꯌꯥꯝ ꯁꯥꯡꯉꯦ 사래해 하우해 쌀이야 사래 이제 하우해거든 이제 하우네 아주 하우해 이게 하우야 이거 짜고 가면 하우해 시마히 다리 으르르 힘 차는 거야 짜루 Oh my god. Rồi cái loại coi này. ai đang nhìn tới đây
ꯂꯥꯛꯀꯤ ꯀꯞꯅꯤꯡꯗꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯌꯥꯝ ꯀꯞꯅꯤꯡꯈꯤꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯁꯥꯔꯦ ꯑꯩ ꯑꯣꯏꯇꯥꯔꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯀꯣ ꯁꯤꯒꯨꯝꯕ ꯑꯆꯝꯕꯁꯦ ꯌꯦ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯛꯑꯦ ꯁꯥꯒꯠꯂꯛꯑꯦ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯁꯥꯏꯗꯅ ꯀꯩꯅꯣ ꯀꯩꯗꯧꯔꯁꯦ ꯑꯩ ꯁꯥꯔꯛꯑꯦ ꯍꯥꯏꯕ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯁꯨꯝ ꯆꯤꯟꯗꯣ ꯑꯩ ꯉꯁꯥꯏ ꯆꯤꯟ ꯅꯥꯔꯒ ꯍꯧꯖꯤꯛ ꯐꯔꯦ ꯑꯩ ꯁꯤꯗ ꯁꯥꯔꯝꯕꯅꯦꯕ ꯆꯤꯃꯥ ꯀꯥꯏꯕ ꯍꯥꯎꯋꯦ ꯑꯌꯥ ꯋꯥꯛꯇ꯭ꯔꯤꯕꯣ ꯍꯥꯎꯋꯦ ꯁꯥꯔꯁꯨ ꯍꯥꯎꯋꯦꯕ ꯁꯤꯁꯨ ꯍꯥꯎꯋꯤꯕꯨ ꯆꯣꯀ꯭ꯂꯦꯠ ꯃꯍꯥꯎ ꯆꯪꯉꯦ ꯑꯥꯏꯁ ꯂꯥꯇꯦ ꯏꯟꯖꯔꯛꯄꯅꯤ ꯍꯥꯎꯋꯦ ꯆꯥꯎꯀꯣ ꯏꯁꯤꯡ ꯑꯝꯇ ꯂꯧꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯁꯥꯕ ꯐꯔꯦ ꯁꯥꯕ ꯐꯔꯦ Okay, that's it guys. Thank you for watching. Hope you enjoy our video. Like, subscribe to our channel da. Interesting video mayam ay mathang hapachake mayam na su tawhaningba video da suggest tawbiro comment da. So that adi aina interest lay pordi aina su dum tawni. ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯋꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯉꯝꯗꯦ Hadi hana su dum ngamdabani. ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯔꯗꯤ ꯉꯝꯍꯦ Se nang hang su dum chai dite. ꯑꯗꯨꯗꯤ ꯉꯝꯗꯦ ꯑꯅꯤꯔꯛꯇꯪ ꯍꯣꯏ ꯉꯁꯤꯗꯤ Ay ꯈꯔꯗꯤ ꯉꯝꯃꯦ ahambaydo kapteba adu second kape no ngasisu kya kapnindi. ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯥꯕꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯆꯥꯕꯗꯤ ꯉꯝꯗꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯉꯝꯃꯦ Ngamani. Di video da di Q&A tawgena khanbane ado
mayamna hangbirakdadi tawba yaroidabanina mayamna aingonda hangningba question khangningba layargadi loina hangbiro comment da ngasigi video sigi comment da adum hangbiro aduga mathang aina hawkatlakpa video da soidana khumjarake nate Q&A video oina hayeng hangchit masian gumba adaina video Q&A gi hapake so mayamna question hangbiro ngasigi video gi sida comment hangbiro so yeah that's it bye bye Bye. so comment the answer hangbiro Answer question hangbiro. last time but this time no more crying yare manipuri dai ge mamang da chabadadi cup khre do hadakti cup 3 Kap kare. Pee tayega. Send me your location, let's focus on communication, 'cause I just need that